AHANBA ꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯎꯠꯆꯔꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯁꯤ ꯃꯁꯥꯒꯤ ꯆꯍꯤ ꯆꯥꯃꯨꯛ ꯁꯨꯔꯕ ꯏꯃꯥ ꯑꯃꯈꯛꯅꯦ ꯊꯣꯡꯖꯥꯎꯗꯒꯤ ꯏꯃꯥ ꯑꯃꯨꯕꯤ ꯏꯃꯥꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯎꯕꯤꯔꯝꯃꯅꯤ ꯏꯃꯥꯅ ꯆꯐꯨ ꯁꯥꯕ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯩꯈꯤꯕ ꯏꯃꯥꯁꯤꯒꯤ 마기 핵 이마시는 레이리바 마케이 이마시기 이문기 마이 다이먼 TV기 프로그램 따비루버디기 다이먼기 쿠탕다 오자 사랑템 또문에수 마기 일렉트릭 빌레시 이만 핵 레이리바 파오바 ꯑꯗꯨꯝ ꯊꯤꯕꯤꯔꯒꯅꯤ ꯍꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕ ꯊꯤꯕꯤꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥꯁꯤꯒꯤꯁꯨ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯈꯛ ꯃꯦꯗꯥꯝꯅꯗꯤꯅꯤꯅ ꯂꯩꯕꯤꯗꯅ ꯑꯩꯈꯣꯏꯅ ꯊꯤꯟꯈꯤꯕ ꯏꯟꯇꯔꯅꯦꯠ ꯌꯥꯔꯤꯉꯩꯗꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯌꯦꯡꯉꯝꯕ ꯑꯗꯨꯒ ꯏꯃꯥꯁꯤ ꯆꯐꯨ ꯁꯥꯔꯒ ꯃꯍꯥꯛ ꯁꯦꯟ ꯇꯥꯜꯂꯒ ꯂꯩꯖꯕ ꯏꯃꯥ ꯑꯃꯈꯛꯅꯤ ꯏꯃꯥ ꯑꯃꯨꯕꯤꯒꯤ ꯚꯤꯗꯤꯑꯣ ꯑꯅꯤꯈꯛ ꯑꯩ ꯃꯃꯥꯡꯗ ꯊꯥꯒꯠꯆꯔꯦ ꯈꯨꯠ ꯇꯦꯛꯄꯒꯤ ꯑꯃ ꯑꯗꯨꯒ ꯈꯨꯠ ꯇꯦꯛꯇ꯭ꯔꯤꯉꯩꯗ ꯆꯐꯨ ꯁꯥꯕꯒꯤ ꯑꯃ ꯏꯃꯥꯅ ꯍꯧꯒꯠ ꯀꯥꯡꯈꯠꯇꯅ ꯉꯝꯂꯤꯉꯩ ꯃꯇꯝꯗ ꯆꯐꯨ ꯁꯥꯔꯒ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯉꯛꯈꯤ ꯌꯥꯝ ꯅꯨꯡꯁꯤꯕꯁꯤ ꯆꯍꯤ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 98 ꯁꯨꯕ ꯃꯇꯝꯗꯅꯦ ꯑꯗꯣ ꯏꯃꯥꯁꯤꯅ ꯆꯐꯨꯒ ꯁꯥꯔꯒ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯗ ꯃꯥꯅ ꯃꯇꯦꯡꯒ ꯄꯥꯡꯉꯛꯈꯤꯕ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁꯥꯕ ꯃꯇꯝꯗꯒ ꯏꯃꯥꯁꯤꯅꯒ ꯃꯇꯦꯡ ꯄꯥꯡꯈꯤ ꯉꯁꯤꯗꯤ ꯏꯃꯥꯁꯤ ꯃꯥ ꯈꯨꯠ ꯇꯦꯛꯄꯗꯒꯤ ꯃꯁꯥꯁꯨ ꯁꯣꯜꯂꯦ ꯆꯐꯨ ꯁꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯁꯤꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯌꯦꯡꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ Iscomꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ ꯌꯥꯎꯕꯅꯤꯅ Iscomꯁꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯐꯪꯉꯝꯕ ꯑꯩꯈꯣꯏꯁꯤ GTPLꯁꯨ ꯌꯥꯎꯖꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯏꯃꯥꯒꯤ ꯂꯩꯔꯤꯕ ꯂꯝ ꯃꯐꯝ ꯑꯁꯤ Iscomꯗꯤ ꯐꯪꯕ ꯍꯥꯏꯕ ꯇꯥꯔꯦ Iscomꯒꯤ ꯏꯅꯥꯎ ꯅꯔꯁꯤꯡ LCO ꯑꯣꯏꯕꯤꯔꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯐꯝꯗꯨꯒꯤ ꯌꯥꯝꯅ ꯗꯥꯏꯇ ꯌꯥꯎꯅ ꯁ꯭ꯃꯣꯜ ꯕꯦꯡꯛ ꯑꯃꯁꯨ ꯆꯂꯥꯏꯕ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯅꯔꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯍꯔꯤꯁꯟ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤꯅꯁꯨ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕ ꯇꯤꯚꯤ ꯑꯃ ꯄꯥꯡꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯃꯦꯗꯥꯝ ꯁꯣꯔꯣꯕꯂꯥꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤꯅ ꯑꯩꯈꯣꯏ ꯂꯥꯏꯟ ꯀꯅꯦꯛꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯅ ꯁꯨꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯀꯥꯟꯗ ꯏꯃꯥꯁꯤꯒꯤ ꯇꯤꯚꯤ ꯌꯦꯡꯕ ꯐꯪꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯗꯨ ꯇꯤꯚꯤ ꯀꯅꯦꯛꯁꯟ ꯇꯧꯖꯔꯦ ꯏꯃꯥꯁꯤꯒꯤ ꯆꯍꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯒꯤ ꯆꯍꯤ ꯐꯪꯒꯗꯧꯕꯁꯨ ꯅꯠꯇꯦ ꯏꯃꯥꯁꯤ ꯌꯥꯝ ꯉꯛꯄ ꯃꯥꯏ ꯃꯀꯣꯛꯇ ꯄꯣꯛꯍꯧꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯅꯥ ꯑꯃꯠꯇꯁꯨ ꯏꯃꯥꯗ ꯂꯩꯇꯦ ꯑꯗꯨꯒ ꯏꯃꯥꯁꯤ ꯌꯨꯝ ꯄꯥꯟꯗꯦ 이마스 ꯌꯥꯝ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯒ ꯑꯁꯨꯛ ꯆꯍꯤ ꯌꯥꯝꯂꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏꯗ ꯃꯥꯅ ꯀꯟꯂꯤꯉꯩꯗꯒ ꯆꯐꯨ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 2,200 ꯃꯥ ꯇꯥꯝ 2-3ꯂꯛ ꯊꯤꯜꯂꯛꯈꯤ ꯑꯗꯨꯒ ꯆꯐꯨ ꯑꯆꯧꯕ ꯊꯣꯡꯖꯥꯎꯒꯤ ꯆꯐꯨ ꯍꯥꯏꯕꯗꯨꯁꯨ ꯊꯤꯜꯂꯛꯈꯤ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯃꯨꯔꯇꯤ ꯊꯤꯜꯂꯛꯈꯤ ꯑꯗꯨꯁꯨ ꯂꯩꯖꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯗꯥꯏꯃꯟꯒꯤ ꯐꯦꯃꯤꯂꯤꯗ ꯌꯥꯎꯕ ꯇꯥꯕ ꯏꯃꯥ ꯑꯃꯨꯕꯤ ꯍꯥꯏꯕꯗ ꯈꯪꯗꯕ ꯂꯩꯇꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯉꯝꯂꯤꯉꯩꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯠꯂꯤꯉꯩꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯗꯣ ꯃꯈꯣꯏꯅ ꯁꯣꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯖꯕꯅꯤ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯃꯌꯥꯝ ꯂꯩ ꯏꯃꯥꯗ ꯍꯦꯟꯅ ꯆꯍꯤ ꯌꯥꯝꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯇꯤꯚꯤ ꯌꯦꯡꯕ ꯐꯪꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕ ꯐꯪꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯨꯕ ꯉꯝꯗ꯭ꯔꯒꯁꯨ ꯏꯃꯥꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯗꯁꯨ ꯌꯥꯎꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯑꯣꯟꯁꯤꯜꯂꯒ ꯃꯇꯦꯡ ꯄꯥꯡꯉꯝꯕꯅꯤꯅ ꯏꯃꯥꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯉꯝꯖꯕ ꯈꯖꯤꯛꯇꯪ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯅ ꯃꯁꯤꯅꯤ Iscom ꯁꯝꯖꯔꯦ ꯏꯃꯥꯒꯤ ꯌꯨꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕ ꯍꯧꯔꯦ ꯗꯥꯏꯃꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯥꯔꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯅꯦ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯗꯥꯏꯃꯟ ꯇꯤꯚꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯆꯧꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯔꯒ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯦ ꯄꯣꯛꯃꯤꯟꯅꯕ ꯉꯥꯛꯇꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇꯦ ꯇꯤꯟꯅꯕꯁꯨ ꯄꯨꯝꯅꯃꯛ ꯃꯔꯤ ꯃꯇꯥꯒꯨꯝꯅ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯕ ꯌꯥꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯁꯦ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯅꯗꯨꯅ ꯄꯨꯟꯅ ꯌꯦꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯁꯦ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ Ema Amubi ya masih leh main laptop cara je Sehingga pada. Oh, kutu baru ne kutu jo tahu sih kamai tahu dulu. Kalau sih pada dong yang jori. Kita kapai tak kiba. Kita kapal kiba. Nah, ada benina hani yek tu benina. Isya ada lain malah sih. Anak belum ada lagi sakit lagi. Sih, ya soal mana tiada. Ini tiada. Nah, tahu ke hari kan? Sih cuma terus terjun taruh budi. Terus nak tahu ya.